ꯑꯍꯥꯟꯕꯗ ꯑꯇꯦꯟꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯣꯜ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯇ ꯌꯦꯛ ꯁꯂꯥꯏ ꯂꯩꯕ ꯐꯨꯔꯨꯞ ꯌꯧꯍꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯖꯗꯨꯃꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯁꯤꯡꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯂꯝꯗꯝ ꯑꯁꯤꯕꯨ ꯑꯃꯒ ꯑꯃꯒ ꯇꯣꯈꯥꯏ ꯇꯥꯍꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯁꯤꯒꯨꯝꯕ ꯆꯦꯔ ꯑꯁꯤꯗ ꯌꯦꯛ ꯁꯂꯥꯏ ꯂꯩꯕ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞ ꯈꯔꯁꯨ ꯑꯣꯜ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯇ ꯆꯤꯡꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯧꯃꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯄꯥꯝꯆꯥ ꯖꯗꯨꯃꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯒꯥꯔꯤ ꯈꯥꯝꯕꯒꯤ ꯋꯥꯍꯧꯗ ꯑꯅꯤ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯃꯉꯥ ꯁꯣꯛꯂꯦ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯕꯤꯍꯥꯔꯒꯤ ꯖꯣꯙꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯥꯡꯊꯣꯛꯄ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯒꯥꯔꯤ ꯈꯥꯝꯕꯒꯤ ꯋꯥꯍꯧꯗꯒꯤ ꯍꯤꯡꯁꯥ ꯌꯥꯎꯔꯛꯇꯨꯅ ꯃꯤꯑꯣꯏ ꯑꯅꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯉꯥꯅ ꯁꯣꯛꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕꯗ ꯚꯣꯖꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯔꯍꯥꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯍꯔꯒ ꯈꯨꯟꯗꯥꯗ ꯊꯣꯛꯈꯤꯕꯅꯤ ꯂꯍꯔꯄꯥ ꯈꯨꯟꯗ ꯊꯣꯛꯈꯤꯕꯅꯤ ꯑꯣꯐꯤꯁꯥꯔꯗꯨꯅ ꯍꯥꯏꯈꯤ ꯈꯨꯟ ꯑꯗꯨꯗ ꯄꯥꯡꯊꯣꯛꯄ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯒꯥꯔꯤ ꯈꯥꯝꯕꯒꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯤꯡꯉꯥꯏ ꯁꯪꯇꯥꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯅꯕꯦꯝꯕꯔ 15 ꯏꯪ 2013ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:10 ꯇꯥꯔꯛꯄꯗ ꯏꯄꯨꯔꯣꯏꯕꯒ ꯅꯦꯄꯥꯂꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯕ ꯎꯈꯤ ꯕꯦꯂꯥꯔꯥꯅꯤ ꯃꯐꯝ ꯈꯪꯗ꯭ꯔꯤꯕ ꯂꯩꯁ꯭ꯔꯝ ꯀꯃꯜꯕꯥꯕꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯔꯤꯠ ꯄꯤꯇꯤꯁꯟ ꯀ꯭ꯔꯤꯃꯤꯅꯦꯜ ꯅꯝꯕꯔ 2 of 2024ꯒꯤ ꯋꯥꯌꯦꯜ ꯆꯠꯊꯔꯛꯄꯗ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯔꯆ 18 ꯏꯪ 2015ꯗ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯅꯕ ꯊꯕꯛ ꯑꯃ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯄꯤꯔꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯊꯕꯛ ꯑꯁꯤ ꯀꯅꯥꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯏꯕ ꯆꯦꯔꯣꯜ ꯑꯣꯏꯅ ꯄꯤꯈꯠꯂꯛꯅꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯣꯔꯠꯅ ꯈꯪꯍꯟꯈꯤꯕꯒꯤ ꯃꯇꯨꯡ ꯂꯩꯁ꯭ꯔꯝ ꯕꯦꯂꯥꯔꯥꯅꯤꯅ ꯃꯃꯥꯡ ꯊꯥꯒꯤ 13ꯗ ꯁꯦꯅꯥ ꯃꯔꯤ ꯄꯥꯟꯕ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒꯤ GOCꯗ ꯄꯤꯈꯠꯂꯛꯈ꯭ꯔꯦ ꯆꯦꯔꯣꯜꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯃꯐꯝ ꯈꯪꯈꯤꯗꯕꯗꯒꯤ ꯋꯥꯔꯣꯜꯁꯤꯡꯕꯨ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯁ꯭ꯔꯝ ꯀꯃꯜꯕꯥꯕꯨꯅ ꯅꯕꯦꯝꯕꯔ 15 ꯏꯪ 2013ꯒꯤ ꯑꯌꯨꯛ ꯄꯨꯡ 7 ꯇꯥꯔꯛꯄꯗ ꯑꯥꯔꯃꯤꯒꯤ ꯀꯦꯝꯞ ꯑꯁꯤꯗ ꯃꯍꯧꯁꯥꯒꯨꯝꯅ ꯃꯁꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯅꯕ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:15 ꯇꯥꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯇꯦꯂꯤꯐꯣꯟ ꯇꯧꯔꯨꯕꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯝꯕ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯕꯦꯂꯥꯔꯥꯅꯤꯒꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯄ ꯃꯤꯑꯣꯏ ꯑꯃꯅꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩꯁ꯭ꯔꯝ ꯀꯃꯜꯕꯥꯕꯨꯅ ꯅꯦꯄꯥꯂꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯕ ꯎꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯤꯡꯅꯩ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯀꯝꯄꯦꯟꯁꯦꯠ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯑꯃ ꯄꯤꯔꯒꯅꯤ ꯍꯥꯏꯔꯛꯄꯒꯤ ꯃꯇꯥꯡꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 7 ꯈꯛꯇꯃꯛ ꯇꯝꯂꯤ ꯑꯗꯨꯒ ꯕꯦꯂꯥꯔꯥꯅꯤ ꯃꯁꯥꯒꯤꯅ ꯍꯧꯖꯤꯛ ꯆꯍꯤ 94 ꯁꯨꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯃꯦꯇ꯭ꯔꯤꯀꯨꯂꯦꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯨ ꯄꯥꯁ ꯇꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛ ꯆꯍꯤ ꯀꯣꯝꯊꯣꯛꯅꯕ ꯈꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗꯁꯨ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 7 ꯈꯛꯇ ꯇꯝꯂꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯀ꯭ꯂꯥꯁ 12 ꯇꯝꯕ ꯐꯥꯎꯕꯗ ꯆꯪꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯁꯦꯜ ꯊꯨꯝ ꯄꯨꯝꯅꯃꯛ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯈꯤꯕꯁꯨ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯃꯉꯣꯟꯗ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯕꯛ ꯄꯤꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯄꯣꯁꯇꯤꯡ ꯃꯐꯝ ꯑꯗꯨ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯜꯆꯔꯗ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯃꯔꯝꯗꯤ ꯃꯍꯥꯛ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯒꯗꯤꯔꯒ꯭ꯔꯥꯝ ꯄꯥꯔꯠ 2ꯗ ꯄꯔꯃꯤꯅꯦꯟꯠ ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯖꯔꯤꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ IED ꯄꯣꯈꯥꯏꯕꯗ ꯖꯋꯥꯟ ꯑꯃ ꯁꯤꯔꯤ ꯆꯠꯇꯤꯁꯒꯔꯍꯒꯤ ꯕꯤꯖꯥꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯑꯦꯛꯁꯄ꯭ꯂꯣꯁꯤቭ ꯗꯤꯚꯥꯏꯁ IED ꯄꯣꯈꯥꯏꯔꯛꯄꯗ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯕ ꯆꯠꯇꯤꯁꯒꯔ ꯑꯥꯔꯝ ꯐꯣꯔꯁ CAFꯀꯤ ꯖꯋꯥꯟ ꯑꯃ ꯁꯤꯔꯦ ꯍꯥꯏꯔꯤ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ CAFꯀꯤ ꯇꯤꯝ ꯑꯃꯅ ꯇꯣꯏꯅꯔ ꯑꯃꯗꯤ ꯐꯔꯁꯦꯒꯔ ꯈꯨꯡꯒꯪꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯇꯨꯅ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯔꯤꯉꯩꯗ ꯊꯣꯛꯈꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯖꯋꯥꯟ ꯑꯗꯨ CAFꯀꯤ 19 ꯁꯨꯕ ꯕꯇꯥꯂꯤꯌꯟꯒꯤ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯅꯣꯖ ꯄꯨꯖꯥꯔꯤ ꯀꯧꯏ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯆꯠꯇꯤꯁꯒꯔꯍꯒꯤ ꯕꯤꯖꯥꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤ ꯅꯛꯁꯂꯥꯏꯠ ꯂꯜꯍꯧꯕꯁꯤꯡꯒꯤ ꯑꯆꯧꯕ ꯏꯔꯥꯡ ꯂꯩꯔꯤꯕ ꯃꯐꯝꯅꯤ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯍꯥꯟꯕꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯂꯔꯅ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯑꯄꯨꯟꯕ ꯁꯛꯇꯝ ꯁꯥꯒꯠꯄ ꯉꯝꯂꯒꯅꯤ ꯁꯄꯝꯆꯥ ꯖꯗꯨꯃꯅꯤ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯧꯃꯤꯅ ꯁꯤꯟꯗꯨꯅ ꯁꯧꯃꯨ ꯀꯧꯏ ꯈꯨꯟꯖꯥꯎꯗ ꯂꯩꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯂꯔ ꯀꯝꯄ꯭ꯂꯦꯛꯁꯇ ꯎ ꯆꯥꯔꯥ ꯊꯥꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯐꯨꯔꯨꯞ 15ꯒꯤ ꯂꯨꯆꯤꯡꯕꯁꯤꯡ CSOꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯂꯝꯂꯥꯏ ACꯒꯤ MLA KS ꯏꯕꯣꯝꯆꯥ ꯃꯣꯏꯔꯥꯡ MLA ꯊꯣꯉꯥꯝ ꯁꯥꯟꯇꯤ ꯂꯪꯊꯕꯥꯜ ACꯒꯤ MLA ꯀꯔꯝ ꯁ꯭ꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯧꯃꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯄꯝꯆꯥ ꯖꯗꯨꯃꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯂꯔꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯑꯄꯨꯟꯕ ꯁꯛꯇꯝ ꯁꯥꯒꯠꯄ ꯉꯝꯕꯒ ꯂꯣꯏꯅꯅ ꯌꯦꯜꯂꯣ ꯃꯤꯁꯤꯡ ꯄꯨꯟꯁꯤꯟꯅꯕꯒꯤ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯀꯗꯧꯔꯤꯕꯅꯤ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯁꯤꯡꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯂꯝꯗꯝ ꯑꯁꯤꯗ ꯇꯣꯈꯥꯏ ꯇꯥꯍꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯌꯦꯛ ꯁꯔꯥ ꯂꯩꯕ ꯌꯦꯜꯂꯣꯃꯤ ꯐꯨꯔꯨꯞ ꯈꯔꯕꯨ ꯃꯈꯣꯏꯒꯤ ꯑꯣꯜ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯇ ꯆꯤꯡꯍꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ
हंदकी लान असिदा मखोइबु victim अमो एहनिंगबगी फिबम अमदा लाकली yek salai leitaba narona sangchilakliba phurupna yek salai leiba phurup sing tokai tahana bu hotnarakpa simak lebak thibani adubo yelhomi gi apunba organization singna punsinduna aikhoi amatani apun mani haibu unaba usara si thabani hauzik thugliba lan asi mitei khaktada lan taba nathi yelhomi khudimakta tab lan haibasi aikhoi wokhal taba sangi ireibak iramdam si isana ngak sabatana ithaudang oigadoribani mauna makha taraduna hai ngasi sombum kawbi khunjauda खल्लगा पिलर युंगलिबसिगी मरमदी मफम असिसु इपाय पुगिलमनि करिगुम सिंगद युंगब तारबदी लम अराप सत्प ngमदबा अहल क्याम लेबना मखोइग ओइनसु कुदोंग सानबा मफम असिदा सेमनि सवोंबुम कबुइ खुंजा खक्तनतन अतोप डिस्ट्रिक्ट सिंगदसु युंगनबा पानम थमलि हाइकि तोखाइब पाम कुकी फ्रुकी ओइनदी मखोइगिनी हाइब सब साब लम लैतबनिना लम लौक्षिलगा लैनबो होनरिबनि लान तासिलकलिबनी अदुबो लेहौरिबा अतोप येलोमी फुरुप सिंगना इरमदम मसी कायबा यारो हैना ngakpasina ithौनि खना पांथोक्सि इरमदम थुवाइना बो होनरिबि सिंगबु फुरुप अमखक्तन ngakथोकपा ngamloi पोनो होनमिनसि येलोमी फुरुप सिंग अमा तोइना पुनसिन्दुन नुंगसि चानन हिंगमिना साइखि नकलमरोमदा लामलाई एसी के एमएलए केस इबोमचाना फुंगदोरपदा युंगलिबा यूनिटी पिलर सि वानथोक यामना लैबा पिलर मनि मणिपुर लैरिबा येक सलाइ लैबा फुरुप कुनगा मंगासि कनाना कनानो लैनरिबा मरि इसि करिनो खंगमा मथोक्ताइ मसी खंगलबा मतुंगदा नुंगसिनबा लाकनि नुंगसिनबा लागलबा मतुंगदा अपुनबा हाइबदो लाकदोरिबनाइखि ngasi malemda oirakliba ahongba situation sida furup amaga kanana karino khangma mathogyamna tayamadi unity pillar sina sakta kadoribani mahaurol gi leminaraklaba furup singama toina thawa yauna saugat minaduna hana lairamba mari degi hena session hananaba mapung phonba darkar tai haikhen su paus ta makhatari amaromdana masa leimagi yanghi ga taruk suba mapo kumon pangtokri Manipuri sanura laise marup masalai malingkat khibagi yangkhai ge taruk suba mapo kumon ge thoram konung lampak ta leiba lamyan ba sanglena pangtokri thoram adru taraga manga suba Manipur State Film Award 2023 gi Best Voice Over Narration Award phangkhibi saknairibi songtham kamala amadi masalai megi President Wangkhai Mayum amusna yauna CSO singi mihut sing saruk yakhi thoram adugo mari leinana masalai megi President Wangkhai Mayum amusna na phongdorakpada Manipuri han hanba nupi gi lup ama oiriba masalai ma 1969 gi April kunga mathoida saphongki 1904 amasum 1939 lamdam sita thokiba nupi lana saruk yakhibi imai bel singbu ikai khumna bu utuna December taragani thoibu nupi gi numit haina Manipur gi manung amadi mapan thoram pangthokpa horki malem gi oina International Women's Day tawdringai sahi ani mangjona masalai mana nupi gi numit pangthoktuna lakre ki mangna makhata na hai 1972 da masalai me school linkhatuna tungi yumbi oirakadaba mahairoi kya takpi tambiduna lakli amadi 1997 dagi lamdam sigi nupi oibisingi sitmilon fagat hananaba masa sama kauba micro finance scheme hawdoktuna thabak torok leki sajibugi nongma panbe sai hobun mita lebak ningbada yumpham oiba poknafam ima haina mingthonbe isai gi thoram pangthokpadana tana RTI gi thabak thoram singsu pangthorokli Khongjom de April kungo homdoi si pangthokpa hauraknabi gi thabak thoram singsu 1917 dagi hauna masalai mana People's Welfare Organization PWO ga pangthokminaraki mipai ningai oina mitop miancha sing lona amadi phone aikoi gi singsang singna sangsilakliba si thengnana ba apun bagi pangal sakasi aikoi punsin si haina lebak miamna paujelakli amadi haurakliba angang singna karamna mama lebak ningani karamna iramdamasi kangani haiba takpi tambiba mathau tai haikena su pausta makhatana su phungdorakli amaromdana April kungo humdoi da athaubusingi khungul liba thoram pangthokani amuko All Manipur United Clubs Organization amuko amadi thangmaiban United Club TUC ani na kusamnaduna sai khudingi April kungo humdoi pangthoktuna lakiba Manipur gi aroiba ningtam lan da saruk yakhiba singamadi lanpham madura thawaina ponta pikraba thawusing muning singba madi ikai khumna bu utpaga loinana makhoi gi khungul libe gi thoram handaksu amadi handaksu April kungo humdoi gi ayuk pung mapan dagi hauduna thangmaiban gi sairauk singda leiba athawusing gi khubam da pangthokani haina amuko gi secretary publicity haisnam foreign manga thadorakpa sirolamna hairi Seolasin hai thauramasi 1891 gi Manipur gi ningtam lanning sing numit 23 April 2025 haina mingthonduna mausa gomna pangthokani kumjai lising amagasani panga maudraga mathuida tungan ba mafam kya Manipur ga British ka lanthingna khibadugi aroi boina
ꯈꯣꯡꯖꯣꯝꯗ ꯃꯄꯨꯡ ꯑꯣꯏꯅ ꯁꯣꯛꯅꯈꯤꯕ ꯑꯀꯟꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯌꯦꯛꯅꯕ ꯕ꯭ꯔꯤꯇꯤꯁꯇꯒꯤ ꯀꯟꯅꯅꯕ ꯃꯅꯤꯄꯨꯔꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩ ꯂꯥꯟꯃꯤꯁꯤꯡꯅ ꯇꯣꯞ ꯇꯣꯞꯄ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯎꯠꯇꯨꯅ ꯂꯥꯟꯊꯦꯡꯅꯈꯤ ꯑꯗꯨꯒꯨꯝꯕ 1891ꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯉꯥꯛꯅꯕ ꯑꯔꯣꯏꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯎꯠꯂꯝꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯗ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯃ ꯃꯇꯝ ꯆꯨꯞꯄꯗ ꯄꯤꯕꯒꯤ ꯃꯊꯛꯇ ꯉꯁꯤꯒꯤ ꯃꯤꯔꯣꯜꯗ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏꯗ ꯊꯧꯅꯥꯒꯤ ꯏꯅꯣꯠ ꯑꯃꯁꯨ ꯄꯤꯔꯤ ꯀꯨꯝꯖꯥ ꯏꯪ 1992ꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯔꯣꯏꯕ ꯅꯤꯡꯇꯝ ꯂꯥꯟꯗ ꯊꯋꯥꯏꯅ ꯄꯣꯟꯗꯥ ꯄꯤꯈ꯭ꯔꯕ ꯂꯩꯑꯣꯏꯈ꯭ꯔꯕ ꯑꯊꯧꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯊꯥꯡ ꯇꯥꯒꯤ ꯊꯧꯒꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯒꯗꯕ ꯊꯧꯔꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛꯀꯣꯒꯤ ꯁꯤꯑꯣꯜ ꯑꯁꯤꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯃ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯂꯝꯕꯤ ꯊꯣꯡ ꯑꯃꯗꯤ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯊꯕꯛ ꯈꯨꯁꯨꯗ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯕ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟ ꯂꯝꯒ ꯐꯥꯎꯅ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯕꯨ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯇꯦꯠ ꯍꯥꯏꯋꯦ ꯅꯠꯇ꯭ꯔꯒꯅ IBRꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯅ ꯊꯕꯛ ꯁꯨꯔꯕꯗꯤ ꯂꯝꯕꯤꯁꯤꯡ ꯃꯇꯝ ꯁꯥꯡꯅ ꯆꯠꯍꯟꯕ ꯉꯝꯒꯅꯤ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯈꯨꯁꯨꯗ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠ ꯑꯃꯗꯤ ꯊꯕꯛ ꯁꯨꯕ ꯊꯤꯡꯖꯤꯟꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯣꯏ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯀooperation ꯐꯪꯍꯟꯅꯅꯕ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅ ꯄꯥꯔꯝ ꯆꯨꯝꯅ ꯊꯕꯛ ꯁꯨꯕꯒꯤ ꯃꯍꯨꯠ ꯁꯦꯟꯗꯣꯡ ꯍꯦꯟꯅ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯕ ꯊꯕꯛ ꯈꯨꯠꯁꯨ ꯆꯠꯊꯕꯗꯒꯤ ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯀꯣꯏꯂꯥꯁ ꯃꯄꯥꯛ ꯐꯒꯠꯂꯛꯄ ꯂꯝꯕꯤ ꯃꯌꯥꯏꯗ ꯅꯥꯄꯤ ꯍꯧꯒꯠꯂꯛꯄ ꯏꯔꯣꯏꯅꯅ ꯀꯣꯡꯀꯨꯠ ꯄꯣꯠꯍꯣꯜꯁꯤꯡ ꯂꯩꯕꯗꯒꯤ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯀꯥꯟꯅꯕ ꯂꯩꯍꯟꯗꯕꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕꯗꯒꯤ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪꯁꯤꯡ ꯆꯠꯊꯔꯛꯈꯤꯕꯅꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯊꯕꯛ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯅ ꯄꯥꯔꯁꯦꯟꯇꯦꯖ ꯂꯧꯕ ꯑꯃꯗꯤ ꯊꯕꯛ ꯁꯨꯕꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯗꯒꯤ ꯑꯃꯨꯛꯁꯨ ꯄꯥꯔꯁꯦꯟꯇꯦꯖ ꯂꯧꯕ ꯁꯦꯟꯗꯣꯡ ꯌꯦꯟꯅꯕꯒꯤ ꯊꯕꯛꯁꯤꯡ ꯂꯤꯁꯥꯡꯁꯤꯟꯅ ꯆꯠꯊꯔꯛꯈꯤꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯝꯕꯤꯁꯤꯡꯒꯤ ꯐꯤꯕꯝ ꯑꯔꯦꯡꯕꯗ ꯄꯨꯊꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯈꯤꯕꯅꯤ ꯑꯃꯔꯣꯝꯗ ꯋꯥꯔꯛ ꯑꯦꯖꯦꯟꯁꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯗ ꯁꯛꯈꯪꯗꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟꯁꯤꯡ ꯄꯤꯗ꯭ꯔꯕꯗꯤ ꯊꯕꯛ ꯁꯨꯕ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯒꯅ ꯍꯥꯠꯀꯅꯤ ꯇꯨꯞꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯕꯗꯒꯤ ꯂꯝꯕꯤ ꯁꯦꯝꯕ ꯅꯠꯇ꯭ꯔꯒꯅ ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯔꯛꯁꯤꯡꯒꯤ ꯊꯕꯛ ꯈꯨꯁꯨꯗ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯁꯨꯗꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯗ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯃꯇꯥꯡꯗ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯦꯟꯗꯣꯡ ꯍꯦꯟꯅ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯕ ꯊꯕꯛ ꯈꯨꯁꯨꯁꯤꯡ ꯆꯠꯊꯔꯕꯗ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯁꯤꯟꯕ ꯌꯥꯅꯤꯡꯗꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯅꯤꯡꯗꯕꯒꯤ ꯋꯥꯀꯠ ꯀꯌꯥ ꯂꯩꯔꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯁꯨꯡ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯂꯧꯇꯨꯅꯔꯒ ꯁꯦꯟꯗꯣꯡ ꯐꯪꯅꯕ ꯍꯣꯠꯅꯗꯨꯅ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯕ ꯊꯕꯛ ꯈꯨꯁꯨꯁꯤꯡ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣಲ್ ꯇꯧꯗꯕ ꯑꯃꯗꯤ ꯄꯔꯝ ꯂꯥꯟꯕ ꯊꯕꯛ ꯈꯨꯁꯨ ꯆꯠꯊꯔꯛꯄꯗ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯅꯝꯂꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯍꯟꯕ ꯑꯃꯗꯤ ꯃꯐꯝꯗꯨꯒꯤ ꯁ꯭ꯀꯨꯜ ꯃꯐꯝꯗꯨꯒꯤ ꯀ꯭ꯂꯕ ꯂꯨꯞ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯊꯕꯛ ꯁꯨꯕ ꯊꯤꯡꯖꯤꯟꯕꯒꯤ ꯊꯕꯛꯁꯤꯡ ꯄꯥꯛꯁꯟꯅ ꯆꯠꯊꯔꯛꯄꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯊꯕꯛ ꯁꯨꯍꯟꯕ ꯑꯃꯗꯤ ꯕꯤꯜ ꯊꯤꯡꯖꯤꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯕ ꯍꯧꯔꯤ ꯑꯗꯨꯕꯨ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯇꯅ ꯊꯕꯛ ꯁꯨꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯕ꯭ꯂꯦꯛꯂꯤꯁ ꯇꯧꯕꯒꯤ ꯊꯕꯛ ꯂꯧꯈꯠꯄꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯎꯕ ꯐꯪꯗ꯭ꯔꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯛ ꯑꯦꯖꯦꯟꯁꯤ ꯑꯃꯁꯨꯡ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯍꯨꯔꯥ ꯂꯣꯅꯥꯒꯤ ꯊꯕꯛ ꯈꯨꯁꯨꯁꯤꯡ ꯆꯠꯊꯕꯗ ꯏꯅꯣꯠ ꯄꯤꯕꯒꯨꯝ ꯊꯣꯛꯂꯛꯂꯤꯕꯁꯤ ꯊꯣꯛꯍꯟꯗꯅꯕ ꯋꯥꯔꯛ ꯑꯣꯔꯗꯔꯗ ꯌꯥꯎꯕ ꯀꯥꯡꯂꯣꯟꯁꯤꯡ ꯄꯥꯔꯝ ꯉꯥꯛꯅ ꯊꯕꯛ ꯁꯨꯕ ꯉꯝꯂꯣꯏꯗꯕꯁꯤꯡꯗ ꯋꯥꯔꯛ ꯑꯣꯔꯗꯔ ꯄꯤꯗꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯂꯩꯉꯥꯛꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡꯗ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯃꯁꯨꯡ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯂꯩꯔꯕꯗꯤ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯍꯟꯕ ꯉꯝꯒꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯆꯠꯊꯔꯤꯕ ꯊꯕꯛ ꯈꯨꯁꯨꯁꯤꯡ ꯑꯌꯥꯝꯕꯅ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯗꯕ ꯃꯑꯣꯡꯒꯤ ಥꯕꯛ ꯈꯨꯁꯨ ꯆꯠꯊꯕꯗꯒꯤ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯒ ꯔꯤꯄꯤꯌꯔꯤꯡ ꯇꯧꯅꯕ ꯑꯣꯔꯗꯔ ꯊꯣꯛꯇꯨꯅ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯅꯤꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯃꯤꯡꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯈꯛꯀꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯆꯠꯊꯗꯨꯅ ꯂꯩꯕꯗꯒꯤ ꯁ꯭ꯇꯦꯠꯀꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝꯗꯁꯨ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯗꯕ ꯅꯠꯇꯦ ꯂꯝꯕꯤ ꯁꯦꯝꯕꯗ ꯄꯔꯝ ꯂꯥꯟꯕ ꯑꯃꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯇꯕ ꯊꯕꯛ ꯈꯨꯁꯨꯒꯤ ꯋꯥꯊꯣꯛꯁꯤꯡ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38ꯒꯤ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀꯣꯂꯦꯖ ꯒꯦꯠꯇꯒꯤ ꯄꯥꯁꯣꯏ ꯄꯥꯔꯠ 1 ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯈꯨꯁꯦꯝ ꯀꯨꯝ ꯄꯨꯕ ꯃꯑꯣꯡꯒꯤ ꯊꯕꯛ ꯆꯠꯊꯕꯒꯤ ꯃꯊꯛꯇ ꯄꯥꯁꯣꯏ ꯕꯖꯥꯔꯒꯤ ꯑꯦꯔꯤꯌꯥꯗ ꯀꯣꯏꯂꯥꯁ ꯊꯥꯕꯗ ꯁꯤꯖꯤꯟꯅꯔꯣꯏꯗꯕ ꯅꯨꯡ ꯁꯤꯖꯤꯟꯅꯕꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯏꯍꯧ ꯁꯥꯒꯠꯂꯛꯄꯗꯒꯤ ꯑꯦꯄ꯭ꯔꯤꯜ 19ꯗ ꯃꯐꯝ ꯑꯗꯨ ꯑꯦꯛꯁꯀꯥꯚꯦꯇꯔ ꯁꯤꯖꯤꯟꯅꯔꯒ ꯀꯣꯊꯣꯛꯂꯕ ꯃꯇꯨꯡ ꯅꯧꯅ ꯑꯃꯨꯛ ꯊꯥꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤꯕꯗꯨ ꯃꯤꯌꯥꯝꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯀꯣꯏꯂꯥꯁ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯒꯅꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯟ ꯔꯣꯗ ꯀꯪꯒ꯭ꯔꯦꯁ
IRCꯅ ꯄꯤꯔꯤꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯃꯌꯦꯛꯁꯤꯡꯅ ꯂꯩꯔꯤ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯑꯗꯨ ꯋꯥꯔꯛ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯉꯥꯛꯅ ꯊꯕꯛ ꯁꯨꯕꯒꯤ ꯃꯍꯨꯠꯇ ꯑꯍꯦꯟꯕ ꯁꯦꯟꯗꯣꯡ ꯐꯪꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯃꯔꯝꯗꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯑꯈꯪ ꯑꯍꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏꯒꯤ ꯃꯁꯤꯡ ꯌꯥꯝꯂꯛꯄ ꯑꯃꯗꯤ ꯄ꯭ꯔꯤꯟ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯝ ꯊꯦꯡꯅ ꯆꯥꯎꯈꯠꯂꯛꯈꯤꯕꯅ ꯈꯨꯗꯛꯇ ꯑꯔꯥꯟꯕꯁꯤꯡ ꯄꯨꯊꯣꯛꯄ ꯉꯝꯂꯛꯈꯤꯕꯁꯤꯅꯤ ꯆꯥꯎꯈꯠꯂꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯅ ꯀꯥꯡꯂꯣꯟ ꯉꯥꯛꯅ ꯄꯥꯔꯝ ꯆꯨꯝꯅ ꯀꯠꯊꯣꯛꯄꯒ ꯏꯔꯣꯏꯅꯅ ꯄꯨꯛꯆꯦꯜ ꯁꯦꯡꯂꯕꯗꯤ ꯆꯥꯎꯈꯠꯄꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯃꯤ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ